ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 15 ꯁꯨꯕ ꯇꯥꯡꯀꯛ. ꯚꯤꯃꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯈꯥꯕꯅ ꯇꯦꯝꯁꯤꯡꯅꯈꯤ. ꯄꯤꯡꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯏ. ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ. ꯚꯤꯃꯅ, "ꯗꯗꯥ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯈꯪꯍꯧꯗꯦ. ꯈꯥꯕꯅ ꯚꯤꯃꯒꯤ ꯃꯀꯣꯛꯇꯨꯗ ꯆꯩꯇꯨꯞ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯃꯛꯏ. ꯑꯗꯨꯗ ꯄꯤꯡꯀꯤꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯕ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ. ꯈꯥꯕꯅ, "ꯑꯁꯤ ꯇꯥꯅꯣ, ꯆꯦꯜꯍꯟꯈꯤꯅꯨ, ꯆꯠꯂꯣ." ꯅꯨꯄꯥ 3-4ꯗꯨ ꯄꯤꯡꯀꯤ ꯇꯥꯟꯅꯈ꯭ꯔꯦ. ꯄꯤꯡꯀꯤꯁꯨ ꯀꯟꯅ ꯆꯦꯟꯈꯤ. ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯃꯇꯝꯅꯤ. ꯚꯤꯃ ꯃꯀꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ. ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯏ. ꯑꯃꯨꯛꯀꯁꯨ ꯈꯥꯕꯅ ꯃꯀꯣꯛꯇꯨꯗ ꯁꯥꯐꯨ ꯀꯟꯅ ꯆꯩꯇꯨꯞꯇꯨꯅ ꯊꯣꯝꯃꯤ. ꯚꯤꯃꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯅꯨꯄꯥ 3-4ꯗꯨ ꯈꯥꯕ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯨꯄꯥ ꯑꯃꯅ, "ꯅꯨꯄꯤꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯥꯕꯅ, "ꯀꯔꯤ ꯍꯥꯏꯕ?" ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ. "ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯈꯣꯏ 3ꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯑꯄꯪ ꯒꯙꯥ! ꯅꯊꯤꯕꯣꯡꯁꯤꯡꯗꯣ ꯌꯥꯝꯅ ꯆꯥꯎ, ꯃꯌꯥꯝ ꯆꯥꯎ." ꯅꯨꯄꯥ ꯑꯃꯅ, "ꯃꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ." "ꯌꯥꯔꯦ, ꯅꯨꯄꯤꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ. ꯃꯥꯕꯨ ꯀꯩꯇꯥꯟ ꯇꯥꯟꯅꯔꯒ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯃꯥ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ. ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" "ꯍꯣꯏ, ꯈꯪꯖꯔꯦ. ꯁꯦ, ꯇꯨꯔꯦꯜ ꯃꯈꯥꯁꯤꯗ ꯂꯪꯊꯧꯀꯣ, ꯃꯤ ꯈꯪꯍꯟꯕ ꯌꯥꯗꯦ." ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯉꯥꯜ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤ ꯆꯦꯟꯊꯔꯛꯏ. ꯄꯤꯡꯀꯤꯁꯨ ꯑꯗꯨ ꯃꯉꯥꯏ. ꯄꯤꯡꯀꯤꯅ, "ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ. ꯚꯤꯃꯗꯣ ꯌꯥꯝꯅ ꯀꯞꯆꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ." ꯄꯤꯡꯀꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯃꯉꯥꯜ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯐꯝꯂꯒ ꯂꯩ. "ꯗꯗꯥꯒꯤ ꯚꯤꯃ, ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯗꯗꯥ ꯂꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ. ꯗꯗꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ. ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ. ꯅꯪꯒꯤꯗꯃꯛꯇ ꯗꯗꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤꯌꯦ. ꯄꯤꯡꯀꯤ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ." "ꯗꯗꯥ, ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ?" "ꯗꯥ ꯃꯉꯥꯜ, ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ." "ꯅꯪ ꯅꯨꯄꯥꯁꯤꯡꯗꯣ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ?" "ꯈꯪꯉꯦ. ꯅꯨꯄꯥꯗꯣ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯝꯕ ꯃꯤꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯁꯛꯇꯨ ꯇꯥꯛꯂꯛꯎ. ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯎ, ꯄꯥꯎ ꯐꯥꯎꯅꯁꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯦꯛ ꯎꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ." "ꯍꯣꯏ." ꯄꯤꯡꯀꯤ ꯃꯉꯥꯜꯗ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤ. ꯃꯉꯥꯜꯅ, "ꯅꯪꯒ ꯑꯩꯒ ꯃꯇꯝ ꯈꯔꯗꯤ ꯃꯤꯁꯛ ꯑꯗꯣ ꯊꯤꯃꯤꯟꯅꯈꯤꯁꯤꯀꯣ." ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯃꯉꯥꯜꯁꯨ ꯚꯤꯃ ꯍꯥꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯈꯟꯈꯤ. ꯃꯉꯥꯜꯒ ꯄꯤꯡꯀꯤꯒꯅ ꯈꯥꯕꯕꯨ ꯅꯨꯡꯇꯤꯒꯤ ꯊꯤꯕ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯄꯥꯛꯅ ꯐꯪꯗꯦ. ꯅꯣꯡꯃꯗꯤ ꯃꯉꯥꯜꯒ ꯄꯤꯡꯀꯤꯒꯅ ꯈꯥꯕ ꯁꯨꯝ ꯊꯤꯔꯛꯄꯗ ꯂꯝꯕꯤꯗ ꯈꯥꯕꯅ ꯅꯨꯄꯤ ꯑꯃꯗ ꯀꯥꯔꯟ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯉꯥꯜꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯄꯤꯡꯀꯤꯅ ꯈꯥꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯏ. "ꯗꯥ ꯃꯉꯥꯜ, ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯨ." ꯃꯉꯥꯜ ꯒꯥꯔꯤ ꯑꯗꯨ ꯁꯠ ꯈꯥꯝꯃꯤ. ꯄꯤꯡꯀꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯂꯒ ꯌꯦꯡꯉꯤ. ꯑꯗꯨꯗ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯉꯥꯜꯅ, "ꯄꯤꯡꯀꯤ, ꯀꯩꯗꯧꯔꯒꯦ?" "ꯗꯥ ꯃꯉꯥꯜ, ꯑꯁꯤꯗ ꯂꯩꯔꯦ." "ꯍꯥ? ꯀꯔꯤꯕꯣ?" "ꯅꯨꯄꯥꯗꯣ." "ꯍꯥ? ꯀꯗꯥꯏ?" ꯄꯤꯡꯀꯤ ꯈꯥꯕꯒꯤ ꯃꯁꯛ ꯑꯗꯨ ꯃꯉꯥꯜꯗ ꯇꯥꯛꯏ. ꯃꯉꯥꯜꯅ, "ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯈꯥꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ." ꯃꯉꯥꯜ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯈꯥꯕꯒꯤ ꯃꯁꯛ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯍꯧꯏ. ꯃꯉꯥꯜꯒ ꯄꯤꯡꯀꯤꯒꯁꯨ ꯈꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯈꯥꯕꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯃꯉꯥꯜꯒ ꯄꯤꯡꯀꯤꯒꯁꯨ ꯈꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯃꯉꯥꯜꯅ ꯈꯥꯕꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯍꯜꯂꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯉꯥꯜ
sofa aduda famlaga lei phone adu lauthoktuna khabagi masak adu yengi amuk-amuksu zoom tawi nangbudi aina lemna tharoi aigi thawai oiba misak amabu nangna kaisu leitana hatopiba adusu nupi oibigi haiba loidringai mangal mamitagi mapi sintharai nangi nathakta lamandi soidna khumgani thaubasu mangalgi manakta changlei ibungo mangal thauba lakpaduda mamai adu nakalamada onthoktuna mapido sachatai thui thaubana bungo kaidore hojik phawa tumdrabadi kaisu tawdida pabu sum tumba yadabagi sida phamlambani nangbu tumba chaba chang nayune hoi pabu ngasidi pabungsu wa khara haigi pabung hekta haibiyo hojikti nang matik chaba miyamna sakhanglaba officer ama oirabanina pabungidi nang natana kanasu leiti aduna pabungsu ahal oiraklabanina nang yung panaba tawrasi mangal mapagi wahai aduda pungak ngakre pabung nangonda pabungna hairiba wase munna khalaba matungda haibani nangsu yung panbagi matam oire pabungsu imau pami madugi wado pabung mangal makoktuda makuna haifet hot pasanai thauba noklaga hairei nangi khangnaba nupi leiramo haiba pabung khangi aduna pabungna nupi ama yamna phaba ingtapa ama leire pabungna mabu imau oiba pami nupido hainaruraba pabung hainadari pabung hainarage haina khalle mangal tasengna hairabada mayum paningbagi wakhal tasengna leite adubu thaubana hairakpa oibanina kari khumgadage haiba maha khangdre matam khara khaktangdi ngaibi ko pabung hoi pabung nane adum phanaba silaki nang sutumnaba tawro yam kuina phamaga leiranu nasa soklakani ko hoi pabung thaubasu jangkhre mangasu wakhal adum khalaga lei kaino pabungna hairiba mayamdubo yum palaroi khalaba ibu karamna yum pangani amuk kainaba amuk nungsinaba aduga amuk kainaba hantakna karamba chaikhengno aingonda pirakadaba adubu ai bimagi laman khumdanadi tokloi makhoigi mathakta laman khumlaga aina bimabu kayamna nungsigi haibado utlamlagi dadagi bema ngasidi aina sagatlamba manglana do mangfawnadri nang dadabu aroganuko nang aigi nungsi panthungdo aikhoi anigi laibaksida tamlamdra male mangal mamittagi mapi taba haurei aduga phone adu lauthoktuna khabagi masak adu yengi khaba nang matam kharadi hingjakho matam khudimakta nangbu aina dum senaduna leigani kayam kuina lotki chengi habado yenge numituma asumna hauki mangasu khababu mikup khudingi senaba dum haurei mangasu hanaga manadre magi punsida awanba kayamarum lakle hanagi punsiga hauzik oirakliba punsi lambisiga aduki mati khenare hauzikti awatpa haibado leitre adubu pindaba mayamdi thamoidi yektuna sattamba magum leiri nongma kunjo amadi thaja mapa macha thaubagi mayumda lai thaubana nangbu chatlage haibrani bungo mangalna hoi pabung bungo icha se haujikti mawong yamna tarebu yengbada pabungdi aduki matik pelebo pabung aibu kaidorage kaisum tawdeda pabung su nongmatadi nangi security singsiga koiba chatningine aikhoi pabung sidi adugi oire pabung na chaningo matamdo hekta hayo yare pabung nane phagi tawbanida phare nangsu thenglani chatnaba tawro mangalgi manakta escort singadu changsilai sir chatnaba tawrosira mangalsu hoi chalase pabung adudi nachamu chacharukige phare chatluro mangal
ꯃꯥꯒꯤ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣꯒ ꯊꯥꯖꯒꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯉꯥꯜꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯧꯕꯅ "ꯑꯦ ꯃꯔꯨꯞ, ꯌꯥꯝꯅ ꯊꯥꯖꯗꯦꯅ ꯁꯤꯗ ꯂꯥꯛꯄꯁꯤꯗꯤ"꯫ ꯀꯨꯟꯖꯣ ꯊꯧꯕꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯉꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯃꯔꯨꯞ, ꯍꯩꯃꯥ ꯏꯆꯥꯁꯨ ꯌꯥꯎꯔꯛꯏꯗꯅ"꯫ ꯊꯥꯖꯅ "ꯍꯣꯏ ꯑꯪꯀꯜ"꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ ꯃꯔꯨꯞ"꯫ ꯃꯉꯥꯜ ꯀꯩꯅꯣꯝꯃ ꯀꯥꯎꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ "ꯁꯔ, ꯀꯩꯗꯧꯔꯒꯦ"꯫ "ꯑꯩ ꯐꯥꯏꯜꯁ ꯑꯃ ꯀꯥꯎꯔ ꯃꯥꯜꯂꯦ"꯫ "ꯁꯔ, ꯑꯗꯨꯗꯤ ꯂꯧꯊꯣꯛꯄꯤꯔꯨꯔꯣ"꯫ ꯃꯉꯥꯜ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯅ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯪꯂꯛꯑꯗꯤ? ꯀꯔꯤ ꯀꯥꯎꯔꯝꯂꯒꯦ"꯫ ꯀꯨꯟꯖꯣꯒ ꯊꯥꯖꯒꯗꯤ ꯃꯉꯥꯜꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯃꯉꯥꯜꯅ "ꯄꯥꯕꯨꯡ, ꯑꯩ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯃꯤ"꯫ "ꯐꯔꯦ ꯐꯔꯦ, ꯂꯧꯊꯣꯛꯂꯨꯔꯣ"꯫ ꯃꯉꯥꯜ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯧꯕꯅ "ꯂꯩꯔꯝꯂꯕꯣ"꯫ "ꯂꯩꯔꯝꯃꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ"꯫ "ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯆꯠꯂꯨꯀꯣ"꯫ "ꯍꯣꯏ ꯄꯥꯕꯨꯡ"꯫ ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯗꯤ ꯃꯉꯥꯜꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯨꯟꯖꯣꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯊꯧꯕ "ꯃꯔꯨꯞ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ"꯫ "ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ ꯃꯔꯨꯞ, ꯑꯩꯕꯨ ꯋꯥꯐꯝ ꯑꯃꯇ"꯫ "ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯕꯨ"꯫ "ꯃꯔꯨꯞ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ"꯫ "ꯑꯦ, ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯗꯅ"꯫ "ꯈꯔ ꯈꯔ ꯂꯥꯛꯑꯕꯗꯤ ꯈꯪꯒꯗꯕ ꯃꯔꯨꯞ"꯫ "ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯇꯕꯒꯤ ꯇꯥꯔꯦꯅꯦ ꯃꯔꯨꯞ"꯫ "ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯦꯅꯦ꯫ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯃꯔꯨꯞ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ"꯫ "ꯑꯦ ꯑꯪꯀꯜ, ꯑꯩ ꯑꯣꯏꯅ ꯂꯣꯜꯂꯒꯦ, ꯕꯕꯥꯒ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ"꯫ "ꯑꯣ, ꯏꯆꯥꯅ ꯂꯣꯟꯒꯦꯕ? ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯆꯪꯉꯣ ꯃꯅꯨꯡꯗ"꯫ "ꯍꯣꯏ ꯑꯪꯀꯜ"꯫ ꯊꯥꯖ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕꯅ "ꯃꯔꯨꯞ, ꯋꯥꯐꯝ ꯑꯃꯇ"꯫ "ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯃꯔꯨꯞ"꯫ ꯑꯩꯒꯤꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯀꯣ"꯫ "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯔꯒ ꯂꯣꯏꯔꯦꯗꯅ. ꯃꯔꯨꯞꯀꯤ ꯏꯆꯥ ꯊꯥꯖꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯅ"꯫ "ꯃꯔꯨꯞ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯔꯨꯞꯅ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛꯇ ꯌꯥꯔꯒ ꯂꯣꯏꯔꯦꯗꯅ"꯫ ꯃꯔꯨꯞꯀꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ "ꯑꯗꯣ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ"꯫ "ꯃꯔꯨꯞ, ꯏꯆꯥꯅꯨꯄꯥꯗꯣ IAS ꯑꯣꯐꯤꯁꯔꯅꯤꯅꯦ"꯫ "ꯑꯦ, ꯑꯁꯦꯡꯕꯩꯔꯅꯦ ꯃꯔꯨꯞ"꯫ "ꯑꯁꯦꯡꯕꯒꯤꯅꯦ, ꯃꯔꯨꯞꯅ ꯆꯪꯂꯛꯄꯗ ꯃꯔꯨꯞꯁꯨ ꯎꯍꯧꯔꯤꯗꯨꯗꯤ"꯫ "ꯑꯩꯅ ꯈꯜꯂꯤꯅꯦ, ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦꯅ"꯫ "ꯃꯔꯨꯞ, ꯑꯗꯨꯗꯤ ꯀꯝꯗꯧꯁꯦꯕ"꯫ "ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯅꯦ ꯃꯔꯨꯞ"꯫ "ꯃꯔꯨꯞ, ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯊꯦꯡꯊꯔꯒꯨꯝꯁꯤ"꯫ ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ "ꯑꯪꯀꯜ, ꯆꯥ"꯫ "ꯕꯕꯥ, ꯆꯥ"꯫ ꯊꯥꯖ ꯆꯥ ꯑꯗꯣ ꯑꯃꯃꯝ ꯄꯤ꯫ ꯊꯧꯕꯅ "ꯑꯦ, ꯏꯆꯥꯅ ꯂꯣꯜꯂꯛꯄ ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ"꯫ "ꯑꯪꯀꯜ, ꯑꯁꯦꯡꯕꯒꯤꯔꯣ"꯫ "ꯍꯧꯖꯤꯛꯇꯤꯅꯦ ꯑꯪꯀꯜ ꯀꯧꯔꯅꯨ, ꯕꯕꯥ ꯑꯣꯏꯅ ꯀꯧꯔꯣ. ꯅꯪꯒꯤ ꯄꯥꯕꯨꯡꯗꯅꯦ ꯋꯥ ꯑꯃ ꯍꯥꯏꯈꯤꯕꯅꯤ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ"꯫ "ꯕꯕꯥ, ꯀꯩ ꯋꯥꯅꯣ? ꯑꯩꯗꯤ ꯌꯥꯗꯣꯏ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ"꯫ "ꯕꯕꯥꯒꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤꯀꯣ"꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯃꯉꯥꯜꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯏ꯫ "ꯕꯨꯡꯉꯣ"꯫ "ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ"꯫ "ꯅꯪ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ"꯫ "ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕꯨꯡ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯍꯧꯗꯣꯛꯑꯝꯕ ꯋꯥꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ"꯫ "ꯑꯣ, ꯄꯥꯕꯨꯡ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ"꯫ "ꯅꯪꯉꯣꯟꯗ ꯄꯥꯕꯨꯡꯅ ꯅꯪ ꯂꯨꯍꯣꯡꯅꯕ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤꯗꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ, ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯣ. ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤꯗ ꯄꯥꯕꯨꯡ"꯫ "ꯏꯆꯥꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯅꯦ"꯫ "ꯄꯥꯕꯨꯡ, ꯑꯩ ꯊꯕꯛ ꯑꯝꯇ ꯄꯥꯡꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯁꯤ"꯫
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯗꯤ ꯈꯔ ꯊꯨꯕ ꯄꯥꯝꯃꯤꯀꯣ ꯊꯧꯕ ꯆꯠꯈ꯭ꯔꯦ ꯃꯉꯥꯜ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯖꯤꯜꯂꯛꯏꯗꯦ ꯑꯩꯅ ꯁꯣꯝꯗ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯒ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯍꯧꯗꯣꯔꯛꯏ ꯆꯥꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯉꯁꯤꯗꯤ ꯕꯕꯥ ꯋꯥ ꯈꯔ ꯍꯥꯏꯒꯦꯗꯅ ꯏꯆꯥꯗ ꯀꯔꯤ ꯋꯥꯅꯣ ꯕꯕꯥ ꯅꯪꯕꯨ ꯕꯕꯥꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤꯅꯦ ꯊꯥꯖ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯏ ꯀꯨꯟꯖꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯕꯕꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯦ ꯕꯕꯥꯅ ꯊꯥꯖꯩ ꯏꯆꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯆꯥꯒꯤ ꯈꯪꯅꯕ ꯃꯤꯁꯛꯀ ꯂꯩꯕ꯭ꯔꯅꯦ ꯕꯕꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯕꯕꯥ ꯂꯩꯇꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯕꯕꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯏꯆꯥꯅ ꯌꯥꯔꯦꯅ ꯈꯜꯂꯦꯀꯣ ꯅꯆꯥꯗꯤ ꯑꯄꯪꯕꯤꯅꯦ ꯕꯕꯥ ꯕꯕꯥꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯥ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯖꯔꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯅꯤꯡꯗꯦ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯕꯕꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯗꯣ ꯕꯕꯥꯅ ꯄꯥꯎꯁꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯕꯕꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯦꯔꯥ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦꯗ ꯅꯪ ꯕꯕꯥ ꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯗꯅꯤ ꯉꯁꯥꯏ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯎꯔꯛꯄ ꯅꯨꯄꯥꯗꯣ ꯅꯪ ꯈꯪꯉꯤꯗꯅ ꯑꯣ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯁꯥꯃꯛ ꯍꯧꯖꯤꯛ IAS ꯑꯣꯐꯤꯁꯔꯅꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤ ꯀꯨꯟꯖꯣꯅ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯊꯥꯖ ꯐꯃꯨꯡꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯃꯉꯥꯜꯅ ꯊꯣꯔꯛꯄꯗ ꯃꯨꯟꯅ ꯌꯦꯡꯈꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁ ꯑꯩꯗꯤ ꯕꯕꯥ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯖꯥꯅꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏꯁꯤꯕꯣ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯉꯥꯜꯅ ꯄꯥꯕꯨꯡ ꯊꯧꯕꯁꯨ ꯃꯉꯥꯜ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡ ꯍꯥꯏꯌꯨ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯄꯥꯕꯨꯡꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯛ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯨꯞꯇꯨꯗꯅꯦ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯆꯥꯗ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯣ ꯃꯉꯥꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯨꯟꯖꯣꯗ ꯀꯣꯜ ꯇꯧꯏ ꯀꯨꯟꯖꯣꯅ ꯃꯔꯨꯞ ꯌꯥꯝ ꯊꯥꯖꯗꯦꯗ ꯃꯔꯨꯞꯇ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯗꯣꯛꯅꯍꯟꯁꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯔꯨꯞ ꯁꯨꯝꯗꯧꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯑꯃꯨꯛ ꯏꯀꯥꯏꯅꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯖꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯃꯦꯁꯦꯖꯇ ꯊꯥꯔꯛꯑꯒꯦꯀꯣ ꯍꯣꯏ ꯊꯥꯕꯤꯔꯛꯑꯣ ꯃꯔꯨꯞ ꯊꯧꯕ ꯐꯣꯟꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯉꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯝꯂꯒ ꯀꯨꯟꯖꯣꯗ ꯊꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯐꯥꯏꯜꯁ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯏ ꯃꯉꯥꯜ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯥꯖꯅ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕ ꯑꯩ ꯊꯥꯖꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯩꯒꯤꯅ ꯃꯉꯥꯜ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ
ꯑꯩꯁꯦ ꯁꯣꯝꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯕ. ꯌꯥꯏꯌꯦ, ꯑꯩꯁꯨ ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯒ ꯂꯩꯔꯝꯕꯅꯦ. ꯑꯗꯣ ꯐꯣꯟꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ. ꯌꯥꯏꯀꯣ? ꯍꯣꯏ, ꯌꯥꯏꯌꯦ. ꯃꯉꯥꯜꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃ ꯊꯥꯅꯔꯦ. ꯃꯁꯤꯒꯤ ꯃꯔꯛꯇ ꯈꯥꯕꯅ ꯊꯥꯖꯕꯨ ꯀꯥꯔꯟ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ. ꯊꯥꯖꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯇꯧꯏ. ꯈꯥꯕꯒꯤ ꯃꯀꯣꯛꯇꯨꯗ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗꯦ. ꯕꯦꯃꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯖꯗꯁꯨ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯥꯜꯒ ꯊꯥꯖꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯠ ꯑꯗꯨ ꯃꯉꯥꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ. ꯀꯔꯤꯅꯣ? ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯕꯣ? ꯃꯤꯍꯨꯜꯒꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ. ꯍꯣꯔꯦꯟ ꯊꯥꯖꯒ ꯎꯅꯔꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯌꯦꯠꯄ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯑꯩ ꯕꯦꯃꯒꯤ ꯂꯃꯟꯗꯤ ꯈꯨꯝꯗꯕ ꯌꯥꯗꯦ. ꯅꯨꯄꯥꯅꯕꯨ ꯊꯣꯛꯄ ꯊꯣꯛꯄ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ. ꯃꯉꯥꯜꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯉꯁꯤꯗꯤ ꯃꯉꯥꯜ ꯃꯊꯟꯇ ꯂꯥꯛꯏ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯖꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ. ꯋꯥꯈꯜꯁꯨ ꯃꯋꯟ ꯃꯋꯟ ꯈꯜꯂꯤ. ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯁꯤꯅ? ꯃꯥꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯛꯁꯨ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯞꯄꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯔꯦꯟ ꯃꯥꯒ ꯎꯅꯔꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯍꯣꯏꯗ, ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯗꯣ ꯌꯦꯡꯂꯒꯦ. ꯊꯥꯖꯁꯨ ꯆꯝꯅ ꯀꯦꯔꯒ ꯊꯣꯛꯂꯛꯏ. ꯀꯨꯟꯖꯣꯅ, ꯕꯦꯃꯥ, ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ? ꯃꯤ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯕꯕꯥ. ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ? ꯈꯪꯗꯦ. ꯃꯤ ꯎꯅꯒꯦꯁꯨ ꯍꯥꯏ, ꯑꯗꯨꯒ ꯈꯪꯗꯕ. ꯀꯅꯥꯅꯣ? ꯕꯕꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯑꯁ ꯕꯕꯥ, ꯃꯤꯅ ꯃꯤ ꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯇꯣꯛꯇꯦꯕ. ꯁꯨꯝ ꯍꯪꯉꯒ ꯂꯩꯕ. ꯑꯩ ꯀꯞꯆꯔꯛꯀꯅꯤꯀꯣ. ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯐꯠꯇ꯭ꯔꯕꯅꯤꯅꯦ. ꯅꯪꯒꯤ ꯃꯤꯗꯣ ꯎꯅꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ. ꯀꯅꯥꯒꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯕꯕꯥꯗ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ. ꯑꯁ ꯕꯕꯥ. ꯊꯥꯖ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯑꯣꯏꯅꯕꯣꯏ ꯀꯩꯕꯨ ꯀꯣꯟꯁꯤꯜꯂꯤ. ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯩ. ꯆꯥꯊꯣꯏꯕꯤ, ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯕꯕꯥ. ꯅꯆꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ. ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦꯕ. ꯑꯗꯨꯒ ꯀꯔꯤꯒꯤ ꯕꯕꯥꯗ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯤꯕ? ꯃꯤ ꯏꯀꯥꯏꯕꯩꯅꯤ ꯕꯕꯥ. ꯀꯔꯤ ꯃꯔꯝꯒꯤ ꯏꯀꯥꯏꯔꯤꯕ ꯏꯆꯥꯗꯤ? ꯈꯪꯗꯦ. ꯅꯪ ꯕꯕꯥꯗ ꯋꯥ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ. ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ IAS ꯑꯣꯐꯤꯁꯔꯗꯣ ꯑꯗꯨꯒ ꯎꯅꯔꯨꯈꯤꯒꯦ. ꯃꯤ ꯏꯀꯥꯏꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯁꯨꯝ ꯍꯪꯉꯦꯕ. ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯊꯥꯖꯅ, ꯌꯥꯝ ꯇꯣꯡꯀꯅꯨ ꯕꯕꯥ, ꯃꯤꯅ ꯏꯀꯥꯏꯔꯤꯉꯩꯁꯤꯗ. ꯕꯕꯥꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯕꯕꯥ, ꯑꯩꯁꯦ ꯐꯖꯕ꯭ꯔꯥ? ꯑꯝꯇ ꯍꯥꯏꯌꯨꯕ. ꯌꯥꯝꯅ ꯐꯖꯩ. ꯏꯆꯥꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯦꯝꯃꯤ, ꯏꯪ ꯇꯞꯄꯤ. IAS ꯑꯣꯐꯤꯁꯔꯗꯨꯅꯅꯦ ꯍꯣꯔꯦꯟ ꯏꯆꯥ ꯎꯕꯗ ꯂꯣꯏꯅ ꯉꯥꯎꯔꯅꯤ. ꯑꯁ ꯕꯕꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕ. ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯀꯣ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. ꯏꯆꯥ ꯊꯦꯡꯈ꯭ꯔꯅꯤ. ꯐꯖꯅ ꯆꯠꯂꯨꯀꯣ. ꯍꯣꯏ ꯕꯕꯥ. ꯀꯨꯟꯖꯣ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ.